Manipurda CRPF की Cobra Battalion ani deploy tauba Ministry of Home Affairs na Yakhre CRPF की Cobra Battalion ani thamnaba Manipur legang na mafam khaktuna thamkhre Jungle warfare da thoidok hendongna haithoi singthoiraba CRPF की Cobra Battalion ani Manipur da deploy taunabagi matangda Ministry of Home Affairs na yaba pikhre CRPF की akhanaba unit ama waina leiriba Commando Battalion 4 Resolute Action Cobra na Maoist lalaubasingi akanba mafamsingda mathau tawduna leirakhiba Nexalite ki yahu mapung phana laksin bangam khraba matungda center na security gi anoba lalau ama chatharakduna Manipurda akhanaba battalion asi thamjinaba thaurang laukhalakkpa ne thajilakadoriba Cobra gi battalion ani asi Assam dagi ama amasung West Bengal dagi ama ne hiram asigi matangda CRPF na pukhalakpa proposal ama Ministry of Home Affairs na kupna khanna nainaraba matungda Cobra gi battalion ani Manipurda thajinanabagi matangda ayaba pikhibani haina official ama na agency da phongdokhe Khunjasingda ni nipan da lingkhatkiba Cobra gi personnel sing Guerrilla warfare jungle warfare amasung atai atopa thoidok hendongna singthaningai oiba hiram kayada ningthina training phanglaklaba ngakta ne battalion asi Chhattisgarh Jharkhand Orissa Maharashtra amadi Bihar da mathau tahonkhrabasu ngasi fawba Manipur da thajilakpa leitre Manipur gi hojik oiba phibam asi yenglaga akaknaba matam amagi manungda lalhobagi irang loisenduna ingtapa phibam hanjil hananabagi pandamda MHA na Cobra gi battalion ani state asida thajinanaba warep laurokpani haire Khunjasingda ni kulumdoi me thadagi maitai amasung Kuki jo gi marakta kanglupi irang thorokhibada miyoi sa kaya sikhibaga loinana miyoi lising kaya marum lanjena duna leiribane yum kai kaya su amanga ta thokpa leikhre mafam kharada khulai paibasingna attack sathabagi thokdok toina thorakpa maramna athuba matamda phibam lakshinanabagi wakhalonda center na Cobra thajinanaba warep laurokpani haire Cobra gi battalion ani ase Jun tha faubagi manungda Imphal da thunglaba yai makhoi ne hek thunglavaga Manipur gi lamit tumit sing khangananaba class tawbada natana chingi lamda kamdongna lalauba sing mayok nagadagi amasung operation chathagadagi haibadu numit nifuga manga ni rongi oiba akhanaba training ama pangthoklaba yai haina akhangai singna phongdokle Cobra gi battalion ani Manipur da deploy tawgani haina hana Manipur lengak ta khangalakpa leikhrabane Maoist Communist Party left wing extremism gi irang ayamba laksinba ngamlavanina Maikai adomda sisinaramba Cobra gi battalion sing adu irang leiba Manipur da thajilakpada makhoi gi leifam sindoknana bahana khangalakre Manipur lengak na sumapam ani khandoktuna thamkhrabane panba yawadi Khunjasingda ni 18 fawbada Manipur yauna awang nongpoki lamdam pumnamakta lalobagi irang mapung phana laksilagani haina union government na laukthokpa leikhrabane Kuki Terroristsingna Konshakhulgi Khunjasingda ambush tawrakhre miyoi ama nongmaina khuningda panduna sokle Macha satminakiba ani na nanthok hore Kangpokpi district ki gamnom Saparmaina police station na kunba kharam bai faida sakhangdaba singna attack tawduna yum kaya marumai thadokhiba thokdoki matung tarakbada Kuki terroristsing ni haina singnaba miwai kharana lambi de ambush tawrokpadagi Konshakhulgi khunja ama khuningda nongmai maruna panduna soklei aduga atopa ani na nanthoktu na selagle thokdok adugi matangda Konshakhulgi secretary na pausi asida hai makoi gi khulda seliba singda turel dagi purakpa ising pai badu kanagumba kharana kakthakibadagi khulda ising tarakhide ising taraktaba mafam adu thirunaba amasung semjilunaba ahallaman singna makhoi ahum singda turel gi torbanda thakibane makhoina torban yoramdaida lambida lumduna lenamba Kuki terrorist kharana automatic rifle sizinaduna ambush tawrokhe khwaidagi mamang thangna chatpa miyoi adu lokta chongthakibadagi matam sangna thiba phangkhide aduga tungda inaba miyoi anigi manungda amana khuningda dongmai maruna panduna yamna thina sokhe aduga atopa amadudi asokapan yaudana nanthokhaukhe hairiba turel torban adu Konshakhulgi kilometer amarom chatlaga leiba mafamne hairiba mafam aduda Kuki khulai paibasing aduna isingi paiba adu yanthatuna thamlaga semba lakpa mi hananaba ngarang numidangdagi ngairaga leirakhibani haina khulgi secretary aduna pausi asida makha tare nongmai maruna panduna soklaba miyoi adugi maming Kasiklungbau Chawang chahi kunne maha Konshakhulgi param chamdin Chawangi machanupa ne aduga nanthokuna selakraba miyoi aduna Pangwan Lakbau Malangmai chahi 19 ne maha khul adudagi Lunglembau Malangmai gi machanupa ne thokdok adu thokraba matungda matam sangna thiba khangdana lerakhiba miyoi adu Assam Rifles ki kangbuna koithi thiraba tungda phangba ngamkhe maha asokapan amata yaudana nanthok hokhe maha ki mamingna Mononbau Abonmai chahi 19 apokbagi ming Paranthonang Abonmai kawe nongmaina panduna soklaba Kasiklungbau Chawang Assam Rifles ki kangbuna Rims Hospital da purakre mahak yamna thina sokpana maram oiraga ICU da thamle asokpasingna phongdorokpagi matungin na
ꯃꯈꯣꯏꯗ ꯑꯦꯝꯕꯨꯁ ꯇꯧꯔꯛꯂꯤꯕ ꯇꯦꯔꯣꯔꯤꯁ ꯀꯥꯡꯕꯨ ꯑꯗꯨ ꯃꯤꯑꯣꯏ ꯀꯨꯟꯒꯤ ꯃꯊꯛꯇ ꯑꯣꯏꯒꯅꯤ ꯃꯈꯣꯏ ꯑꯌꯥꯝꯕ ꯂꯥꯟꯃꯤꯒꯤ ꯐꯤꯖꯣꯜꯁꯤꯡ ꯁꯦꯠꯂꯤ ꯑꯃꯁꯨꯡ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏ ꯍꯥꯏꯔꯤ Moirang Lamkhaida Macha ahum Leirabi Nupi Amana Mapuroibagi Mabukta Heijrangna Thinduna Hatkhre Moirang Police Station gi manung channa tidim lambi gi Moirang Lamkhaida leiba Blue Bell Hotel da ngarang numidang pung 8 nifu khara helakpa duaida mahaki loina vina wai thangba puki saruk thangna Thinduna Hatkhre thogdok thokpham dagi phangba paw amagi matungina laikhidraba nupa adu Moirang Municipal Council gi Ward number 10 Moirang Khairu Makha Laikai dagi Pukhrambam Prem Kumar sahi nifuga manga apokpagi ming laikhidraba pi angone mahakpu thangna Thinduna haliba nupi adugi mamingna Pukhrambam ongbe mayang langbam ningol bem alias Manitombe sahi 38 kawe khudakta nupa adu hotel adu leiramba miyoi kharana CIC Moirang da laikananaba pukhatkhe adubu hospital adu hek yaubaga mahak laikhidre asiba chang adu Moirang police na mafam adu dagi laukhatlaga rims ki mokta thamkhre mafam adu dagi phangba pauna hai Mapuroibagi hatpa nupi adu police na fare mi hatpada sizinaba thang adu su mangondagi recover tawre makhoi ani gi machanupi ani amasung machanupa ama poe machanupi ani adudi mayum pankhre kari maram gi makhoi ani ningai sangdana rakpano haiba chapchana khangba ngamdre thogdok adugi matangda police na FIR laukhatkhre